Hi ma'am, yam kuirba matungda ai blog ama semjabani ma'am kuimandana ai blog semba kaudore ado ngasidi bazar ni ma'am adu kai de khoi sonu gi sunga se exam lorabina hayeng de gi adum video se hapa ngamba ngamna bo hona jerege adu ma'am ai bazar da lakpada ne si senga siga ama se kachili ne na adum hayeba ko ado kachili ne ai khangde ba kachili ne na ado si senga se lising ani ga chani hayam nadi poche thadi thayeba ko hendong na di yamna chaw bo sunate ꯐꯖꯕꯗꯨꯁꯨ ꯅꯠꯇꯦꯕ ꯑꯁꯤ 2,200 ꯑꯩꯁꯤ ꯁꯦꯡꯒꯥꯁꯦ ꯑꯗꯨꯒ ꯑꯃꯁꯤꯅ ꯀꯆꯂꯤꯅꯦ ꯍꯥꯏꯁꯤꯅ ꯂꯨꯄꯥ 9,000 ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯗꯤ ꯂꯧꯔꯛꯇꯦꯗ ꯑꯗꯨꯝ ꯌꯦꯡꯕꯅꯦꯕ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯅ ꯍꯪꯗꯣꯛꯄ ꯑꯗꯨ ꯃꯃꯜ ꯍꯪꯗꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯕꯖꯥꯔ ꯇꯧꯔꯅꯤ ꯌꯦꯔꯨꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯦ ꯃꯥꯏꯔꯦꯟꯁꯨ ꯃꯔꯥꯡ ꯀꯥꯏꯔꯦ ꯁꯖꯤꯕꯨ ꯌꯧꯔꯛꯑꯗꯤ ꯑꯗꯨꯝ ꯃꯥꯏꯔꯦꯟꯁꯤꯗꯤ ꯑꯗꯨꯝ ꯐꯪ ꯃꯥꯜꯂꯦꯀꯣ ꯁꯖꯤꯕꯨꯗ ꯑꯗꯨꯝ ꯃꯥꯏꯔꯦꯟꯒꯤꯁꯦ ꯉꯥꯟꯅ ꯈꯣꯠꯅ ꯇꯧꯕꯗꯣ ꯈꯣꯡꯗ꯭ꯔꯨꯝꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯍꯥꯎꯕꯅ ꯈꯣꯡꯗ꯭ꯔꯨꯝꯁꯤꯅ ꯃꯅꯦ ꯅꯍꯥꯟꯗꯤ ꯆꯥꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝꯒꯗꯤ ꯂꯩꯔꯔꯣꯏ ꯁꯤꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯦꯡꯉꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯨ ꯁꯤꯕ꯭ꯔꯥꯇꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯍꯩꯔꯨꯛꯀꯁꯨ ꯃꯔꯥꯡ ꯀꯥꯏꯅꯗꯤ ꯌꯣꯜꯂꯦ ꯕꯖꯥꯔꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯅꯤ ꯆꯨꯁꯦ ꯌꯦꯡꯉꯨ ꯁꯤꯕ꯭ꯔꯥꯇꯤꯒꯤꯔ ꯀꯩꯅꯣꯅꯦ ꯃꯄꯨꯟ ꯄꯨꯟꯒ ꯌꯣꯜꯂꯤ ꯃꯣꯏꯁꯤꯗꯗꯤ ꯑꯗꯨꯒꯤ ꯈꯥꯃꯦꯟꯁꯤ ꯌꯦꯡꯉꯨꯅꯦ ꯃꯑꯣꯡ ꯑꯃꯒꯤ ꯈꯥꯃꯦꯟꯅꯤ ꯄꯤꯇ꯭ꯔꯨ ꯄꯤꯇ꯭ꯔꯨ ꯄꯤꯛꯑꯦ ꯑꯗꯣ ꯁꯤꯗꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯅꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯍꯧꯖꯤꯛ ꯃꯔꯥꯡ ꯀꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤꯗꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯇꯥꯡꯗꯦꯕ ꯈꯔꯅꯤ ꯂꯩꯔꯗꯤ ꯑꯃꯨꯛ ꯇꯥꯡꯈꯠꯈꯤꯗ꯭ꯔꯕꯅꯤ ꯕꯣꯔꯤꯁꯥ ꯌꯧꯔꯗꯤ ꯍꯧꯖꯤꯛꯇꯤ ꯍꯣꯡꯉꯦ ꯑꯗꯨꯝ ꯑꯗꯣ ꯃꯣꯔꯣꯛ ꯑꯆꯧꯕꯁꯨ ꯂꯩꯔꯦ ꯑꯩꯅ ꯕꯣꯔꯥ ꯆꯥꯅꯤꯡꯕ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯨ ꯂꯥꯛꯈꯤꯅꯤ ꯃꯌꯥꯝ ꯍꯌꯦꯡ ꯏꯆꯟꯅꯨꯄꯤꯒ ꯑꯗꯩꯗꯤ ꯎꯄꯥꯒ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯧꯔꯒꯦ ꯃꯣꯔꯣꯛꯁꯦ ꯍꯧꯖꯤꯛꯁꯦꯅ ꯑꯩꯈꯣꯏꯁꯦ ꯉꯥ ꯃꯔꯛꯇ ꯂꯥꯛꯑꯦ ꯉꯥꯁꯦ ꯍꯌꯦꯡꯗꯤ ꯏꯅꯥꯎ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤꯅ ꯑꯆꯧꯕ ꯂꯧꯔꯒꯦ ꯍꯥꯏꯅ ꯉꯥ ꯃꯆꯥ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯔꯒ ꯈꯕꯛ ꯃꯆꯥ ꯃꯆꯥꯁꯦꯅꯦ ꯇꯥꯎꯔꯒ ꯆꯥꯔꯨꯔꯁꯤ ꯍꯥꯏꯅ ꯉꯥ ꯂꯩ ꯂꯣꯏꯕꯒ ꯑꯗꯨꯝ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯅꯨꯁꯨ ꯂꯥꯁ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯍꯜꯂꯛꯑꯦ ꯌꯦꯡꯉꯨꯅꯦ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯇꯧꯔꯛꯏꯁꯦ ꯃꯌꯥꯝ ꯑꯩꯅ ꯃꯨꯔꯤꯁꯦ ꯑꯗꯨꯝ ꯄꯣꯔꯛꯏꯅꯤ ꯁꯟꯗꯥꯗ ꯑꯗꯨꯝ ꯃꯨꯔꯤꯁꯦ ꯁꯥꯏꯅꯤꯡꯉꯦꯕ ꯑꯗꯨ ꯆꯥꯒ ꯊꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯊꯕꯛ ꯂꯣꯏꯁꯟꯕꯗ ꯍꯌꯦꯡꯗꯤ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯂꯥꯛꯇꯣꯔꯦ ꯍꯥꯏꯅ ꯑꯩꯁꯨ ꯄꯣꯔꯤꯈꯥ ꯃꯅꯨꯡꯗꯒꯅꯦ ꯆꯥꯛꯈꯨꯝꯒꯁꯦ ꯑꯩ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯗꯦ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕꯗ ꯌꯥꯝꯅꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯆꯥꯒ ꯑꯃꯐꯥꯎ ꯊꯛꯇ꯭ꯔꯤ ꯁꯪꯒꯣꯝ ꯑꯃ ꯂꯧꯔꯛꯑꯦ ꯆꯤꯅꯤꯁꯨ ꯂꯩꯇ꯭ꯔꯕ ꯆꯤꯅꯤ ꯂꯧꯔꯛꯑꯦ ꯃꯨꯔꯤꯒ ꯑꯗꯩꯗꯤ ꯑꯩꯒꯤ ꯕꯖꯥꯔꯗꯒꯤ ꯇꯧꯔꯛꯄꯁꯦ ꯑꯇꯩꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯅꯠꯇꯅꯤꯗ ꯑꯗꯩꯗꯤ ꯇꯣꯃꯦꯇꯣ ꯀꯦꯖꯤ ꯑꯃꯒꯗꯤ ꯂꯩꯔꯦ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯑꯃꯨꯛ ꯆꯠꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯪꯒꯣꯝꯗꯨꯅ ꯆꯥ ꯂꯣꯜꯂꯦ ꯊꯛꯇꯣꯛꯑꯒꯦ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯦ ꯄꯣꯔꯋꯥ ꯕꯦꯛꯇꯤ ꯀꯅꯥ ꯂꯧ ꯆꯠꯂꯨꯏꯕ ꯗꯗꯥꯅ ꯅꯪ ꯀꯩ ꯆꯥꯗꯣꯏꯕ ꯍꯧꯖꯤꯛ हमने क्या खाया था चा थईबा चा हाँ वो क्या खाया था सब नंग टिफिन चारꯛꯄ꯭ꯔꯣ हाँ मसम सांगबना लोइरेसे धुम्मे तो वो थे ना ꯑꯩꯁꯨ ꯆꯥ ꯊꯛ ꯂꯣꯏꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯔꯨꯒ ꯁꯣꯅꯨꯒꯒꯤ ꯑꯩ ꯁꯤꯁꯤꯅ ꯃꯌꯥꯝ ꯆꯥꯝꯊꯣꯛꯑꯝꯃꯤꯅꯤ ꯑꯩꯁꯦ ꯁꯦꯡꯗꯣꯛꯇꯕ ꯀꯨꯏꯔꯦꯕ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯣꯏꯕꯗꯨꯅ ꯑꯩꯁꯦ ꯀꯔꯤꯝ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤꯅ ꯑꯩꯁꯦ ꯑꯃꯨꯛ ꯄꯣꯔꯗꯥ ꯎꯔꯗꯥꯒꯁꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯅꯨꯅ ꯁꯧꯔꯕꯁꯦ ꯁꯤ ꯌꯦꯡꯉꯤ ꯃꯣꯏ ꯉꯁꯥꯏꯕꯨꯗꯤ ꯆꯔꯥ ꯋꯥꯅꯔꯒꯕꯨꯗꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯛ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯃꯥꯡꯁꯤꯗ ꯁꯪꯒꯣꯝ ꯈꯔ ꯈꯔꯒ ꯑꯗꯩꯗꯤ ꯆꯣꯀꯣꯁꯇꯨꯒ ꯆꯥꯎ ꯑꯣꯏꯅ ꯄꯤꯔꯤꯕ ꯑꯩꯅ ꯌꯦꯡꯉꯨ इतना डेंजरस काम मत करो कोई बात नहीं गेम ही तो है ये अम्मा ने ꯑꯉꯥꯡ ꯑꯅꯤꯁꯨ ꯁꯣꯝꯗ ꯆꯥꯔꯤꯉꯩꯗ ꯑꯩꯁꯦ ꯊꯕꯛ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯒꯦ ꯑꯁꯤꯅ ꯑꯥꯂꯨꯒ ꯍꯥꯞꯅꯕꯗꯨꯅꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯥꯗꯒ ꯊꯝꯗ꯭ꯔꯕ ꯃꯆꯨꯁꯦ ꯀꯣꯛꯊ ꯇꯥꯔꯦꯅꯅꯦ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯥꯂꯨ ꯀꯩꯀꯩ ꯍꯥꯞꯄꯅꯤ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯟ ꯊꯝꯅꯕꯅꯤ ꯀꯣꯟꯒ ꯂꯣꯏꯅ ꯁꯖꯥꯏꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯖꯥꯏꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯉꯥꯁꯦ ꯃꯌꯥꯝ ꯆꯥꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯁꯤꯁꯦ ꯊꯣꯡꯅꯕ ꯇꯧꯔꯅꯤ ꯑꯩꯗꯤ ꯑꯁꯤ ꯉꯥꯁꯦ ꯑꯗꯨꯝ ꯇꯥꯎꯔꯒꯅꯦ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯒ ꯆꯤꯛꯑ ꯆꯥꯕꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯅ ꯊꯣꯡꯖꯜꯂꯣ ꯑꯥꯂꯨꯒ ꯇꯣꯃꯦꯇꯣꯒ ꯇꯧꯔꯒ ꯍꯥꯏꯅ ꯑꯗꯨꯝ ꯑꯥꯂꯨꯒ ꯇꯣꯃꯦꯇꯣꯒ ꯇꯧꯔꯒ ꯊꯣꯡꯖꯜꯂꯅꯤ ꯕꯖꯥꯔꯅꯗꯤ ꯍꯥꯎꯕ ꯍꯦꯟꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯄꯥꯅ ꯀꯩꯅꯣ ꯆꯥꯅꯤꯡꯉꯃꯤꯅ ꯑꯊꯣꯡꯕ ꯆꯥꯅꯤꯡꯉꯕꯅꯤꯅ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯇꯧꯕ ꯑꯗꯨ ꯃꯣꯏꯗꯤ ꯐꯖꯅ ꯃꯀꯨꯒ ꯈꯣꯛꯑꯒ ꯄꯤꯁꯦꯗꯗꯤꯅꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯈꯌꯥꯠꯀꯁꯤꯗꯤ ꯂꯧꯊꯣꯔꯛꯇꯦꯕꯀꯣ ꯃꯈꯥꯖꯥꯏꯒꯁꯦ ꯑꯗꯨ ꯑꯩꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯦ ꯍꯧꯖꯤꯛ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯑꯩ ꯍꯤꯟꯖꯥꯡꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ बस यही है करी दो इन्हें नंगनो मैं कुछ देख रहा था हाँ कराना पड़े इन्हें दा हाँ बड़ो पता नहीं है हाँ दुकान नो दा टिश्यू है पापा हम पड़े इन्हें अदानी की कहीं नुमने हाई गए एयरपोर्ट तक
कई नो जिंग्स अमा है हां ते हो जिसा मम जा रसी एक बार पीना है मुझे तिला कई नो जे समोसा रो स्कूल में किनो की नहीं है पीना है देखना कौन सा जूस है ये अखोइदी सानाबा लोरे अदुगा अखोइ परू तमना चारी यौ असोमनसु वारी साना हिजांगसे खरा मोरोकती सारेबा अदुना मा कंगना सारगा वा ngang तैजों हन्नुबनी मा मथंदा ngai हौरे साक तो लोरेगा अनि से तुंगरे चाइरी मैम से यौ मैम मखादना आइनाने मेट्रेस से पुथोगा आइनाने नाइटी लेरकपा नाइटी टाइसन मने मैम अमुक टाइसन रेडीने लैबा रेडीमेड लेरकपसे हेक्ता कनो तौयेबा ना हेक्ता नानथोकले अदुना हैना टाइसन बने अमुक अनि से तुमी मथक्ते फी अमुक लौथरगे हौजिक्ति याम सागले मैम अदुना इना अखोइगे अलुम्बा लिनारम मैम सिंसे लोइना अखोइगे असुमंगे लोइना फौदोगने हापचनग्रने हौजिक्सि अलुम्बा पुरम तुमनिंग मरे बुलोरे चाक तो लोरे पदा ममु ममधरेदा असुबा पोडागा लोइना पांसन खोचन मतौबा लोरगा मैम आइदि ब्लॉग सेमिगा कौथौरेबको अमुक बाजार दा लाइनी हायें हांजिति शिवरात्रिनिना हैरु खरासु लैसे आइना यों सिबलिंग मचा मचा होले महादेव ने अदो जिसे सब्जी खतंग लेरुबने अब अमुंगा सा अयुतैना आलू को खरा लेरक्तबा दो आलू से थिंगदर अदुना मचा से आलू से इन ngौरगा चासु यानेना लेरकपनेबा आलू से लुपा 10 ने अयुक्तदि लुपा 10 पी खरा फजबदो दिनेको खतंग पिकतक तौबसिना ngौरगा चाना बाइना दे फुलकोबी अमा मनाताबी अमा खरा खामेनगा तौरा लेरे खामेनसु केजी 35 तौरे अदु सुमाइना खरादि लेरे अदो हजिक मैम अखोइ युमदा मी कोइरेबको मैम अदो मोइने युमदगी पोरैने हैना पोसे पिरकपनी योंगसाकने अदो कई नो खंगदे अदो हजिसे आई चाहुमदा चंगैने बच्चा लोन गैने से संगोम से लेरे अमूल से सिना दुम लोलने एवरीडे पाउडर लोइखरे अदुगा चागा थकनबा सि पॉपकॉर्न मा हौरनी संगोम से लिटर अमनिना यामे सौरकपदा मतम याम कुइने चंगिब्रा कइनो अदो सा संगोम से हाना लोलगा थोंग लोलनी अदुगा कुकर से दना पॉपकॉर्न से हौरगे लोयरेगी पॉपकॉर्न से अदुगा चासु कन्ना सौगलई चासु लोयरे संदागी हावरने पॉपकॉर्न से कुइरे चादबा अदो प्लेट खाइदोगा चामिनौरनी अखोइ मैम संदागी मैम हजिक से चागा थकमिनरगा मी सुंचु चखरे अदुगा से पुरैनी मैम आई कायबन लोइरेबा खुदे मटेगमा दोइदे फनेक से सुमाचु फजाबा मा आइगी नाइना पुबिरेनी उने अदुगा खुदै सु पोरे खुदे अमगा दोइदे फनेगमगा इकाइजबना पोचैसु मैम पोरकपा अदुगा इदि क्वासु पुरैनी आइसे हंदकने कइनो हंदे क्वा चाखलकपना लोइरे क्वा फना जामिने अदुगा इदि सिदना अखाइबगसु क्वा खरा अखाइबा दोइदि सेना मपुमनी क्वा उबदा मुजन खरे मसक फजाबना क्वा संग उबा हाउना चाथक लोइरकपदा क्वा सिसु चाना खरे पाना याउदसु अदुम याइ आइदि क्वा से मरुम अदुम अमम चाबा दै मपुम सु खरा अस आई काय फीसु पोरकपा दुगैदि अचापोसु मयाम पुरगा लाय सिदना अचापोतेगी युमगी पोचै मयामने कइनो आइसु खंगदेबा ngasai दि हम चा लोलगा दुम थकमिनारामिना योंगचाक लेरे अदुगा योंगचाक से मरु फजा ना चांगे ngari su porai sekmai ngari alu macha adu gaidi se ngari se ya pa me khoi ngamhai ngari se ne hana di ngosong ngoraga patek toraga leibido adu yam haure ai ngamai ya bori su khara adum nai minara di ko sum chamina bai do uri ungi apan mane ne uri ga khamen ga ji aure de di sina kombrek se da khoi se da leimina ba manipur gi ne lakshmi le da mado colombia han manipur da di khoi na di kombrek haire ko adu manipur पुरना कोलंबिया ने कौना मारे अदे से यनम खरागा यनम देंगोना सु लैदा अदुम खरा चामिना से ने पिरकपने नुसीदा सुमाय हम चामिना बसे नुंगाय अदुम यामबा लिकपा गे नतबने अदे योंखोदम सु यावरे योंग जो कइनो से खोना बायना ने योंगचाक से खोला गा जाना बायना अदो मैं ngasi की दे अदुम वीडियो सु मतंग सिदा लोसनजरगे मथंगी वीडियो दा थेंगनरसि
ꯁꯦꯅꯤ ꯃꯌꯥꯝ ꯕꯥꯏ